Congress lengak matamda Manipur khaibung tahalamlaga Manipur kanbinaba Congress Party natana leite haina masana laujariba asi angakpa fawi haina Shiv Sena Manipur President Moirangtem Tombina phongdurak Babu Parada leiba Shiv Sena Manipur office pangthokpa paw mifam amana wafam asi phongdokladuna mahakna hai Mikhalgi matam hek nakshilakpaga Congress Party na Manipur nungsiba sarakliba asi miyamda ta tawbane Makoina lamdam asida lisang sitna lengak pairakpa matamda miyam ase karamba punsi mahingda hinghankibage haibatu miyam ngasisu kaudre sel khajitang hek yaukhibaga kapnabada sibani haiduna mi hekta hatpagi chatnabi leramne hawjiksu Supreme Court ta fake encounter gi case lising amaga chamanga kunipan panduna leiribane kumja lising amo chamapan marifu marige hairangoi thong massacre kumja lising amo chamapan marifu tara manga ke James massacre Kumjat lising ani ge malom massacre Kumjat lising ani shupna marige thangjam manorama case Kumjat lising ani shupna mapan ge Sanjit Rabina fake encounter case na chungba case kaya amaso file da marol londuna leidibane nakal amaromda amok nongma fawba nauri maru ama fawba kapna khidaba Myanmar gi militant group singa Kumjat lising ani shupna nipan da suspension operation su Chathanaba khuyek pinakiba aduna maram oiraga ngasi Manipurda oiriba phibam ase Congress Party na Manipur ge miyam da piba khudol ne haibase kaidonung da kawridabane chahi ahum hena mai chakton leiba Manipur gi irang ase matau karamna loishin gadage haiba khanadana mikhal nakshilaknaga Congress na BJP hunba BJP na amuk Congress hunlaga wangangba miyam da taningdrei Mikhal nakshilaknaga leibaki oiriba isuna khulai oina sizinaduna bot khombagi thabak tobikano Hawjik miyoi lising kaya ama mayum da changbang ngamdaduna relief camp sing da changjafam lawduna wana punsi lelibani haibase kautaba phagane board ki nisada hunaba tokpiro madugi mahutta Manipur mai hauna chakliba ase matau karamna kansige haiba romda oina changseminase chahi asige October thada Maharashtra ge Deputy Chief Minister Eknath Shinde na Manipur da laktuna Manipur ge phibam yengsenkane loinana Kanglup ki irangna sohan khraba Laifam Singh nauna semgat sagatnabasu thabok paikhatpa hawragani haina mahana makhatana phongdokhe Supreme Court akhoi fact encounters 1.5 1528 Supreme Court imong manugi miyoi mayam sing punjal laga Supreme Court case tawni fact encounter gi masi ai maram saba akhoi document punamak akhoi de lejare masi praja sing na khanbiyo masi gi punamak si leina Congress na Manipur kangani haiba potama Congress na haibiche masi miyam thajabibra maira paibi karmuka ki pokhibano Isha ama pasakra yaura sakhibda sadaba khungau sadaba khungu tonga nungalag asi boina phangba adi isha no pama mapan na thokhiba kitang thengna halakpado halaktrei boma mama dun khwangche chelaga latin paraga sak sadadra ngai bdo election lakani sakhini government lakani government tu hini aduga mana tawu thamu singdo madu khallaga Manipur da khoina kari khudol tamgi bage je khallaga praja singda mi ma saidri da mi ma ijat mangna ba party ma ngangdri da madu moi masana han khallaga madu akhoi ngang ma yabi thak yo rai du khan ga dong ne